ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯥꯅ ꯃꯧ ꯍꯦꯛ ꯑꯣꯏꯔꯛꯄꯗꯒꯤ ꯌꯨꯝꯗꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯦꯝꯒ ꯑꯗꯨꯝ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯒꯤꯁꯨ ꯍꯦꯛꯇ ꯈꯠꯅꯩ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯂꯩꯀꯥꯏ ꯃꯤꯅ ꯋꯥꯔꯤꯅꯔꯕꯅꯤ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯈꯤꯁꯨ ꯃꯃꯧꯅ ꯍꯦꯟꯈꯤꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟ ꯈꯨꯝꯗꯣꯏꯒ ꯈꯠꯅꯗꯣꯏꯒ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ, ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯕ ꯑꯃꯠꯇ ꯃꯋꯥ ꯂꯧꯔꯝꯗꯦ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯈꯟꯅꯤ ꯍꯥꯏꯕ ꯈꯟꯗꯈꯩ ꯎꯔꯥꯎ ꯊꯔꯥꯎꯕ ꯃꯈꯩ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯈꯠꯅꯔꯤ꯫ ꯉꯝꯗ꯭ꯔꯦ! ꯑꯩꯕꯨ ꯃꯤꯅꯥꯏꯔꯣ? ꯃꯧꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕꯗꯣ ꯇꯧꯕꯤꯅꯨ! ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯧꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯕꯨ ꯀꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅꯣ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯅꯣꯡꯃꯇ ꯏꯃꯥꯅ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯃꯧ ꯁꯤ ꯇꯧꯔꯝꯃꯨ, ꯃꯧ ꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯅ ꯀꯤꯊꯥ ꯁꯤꯟꯅꯗꯅ ꯅꯇꯥ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯤꯒꯤ ꯃꯅꯦꯝꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯃꯤꯀꯣꯞ ꯀꯥꯡꯗꯈꯩ ꯈꯠꯅꯕ, ꯑꯗꯨꯝ ꯈꯠꯅꯕꯁꯦ ꯍꯧꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯃꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯈꯨꯝꯕꯤ ꯌꯥꯝ ꯐꯠꯇꯕꯤ ꯃꯧ ꯑꯣꯏꯅ ꯎꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯁꯨ ꯇꯧꯁꯤꯟꯅꯕꯗꯤ ꯍꯩꯈ꯭ꯔꯦꯕ꯫ ꯀꯅꯥꯗꯒꯤꯕꯨ ꯇꯝꯂꯛꯄꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯐꯠꯇꯕ ꯋꯥ ꯉꯥꯛꯇꯅꯤ ꯇꯝꯗꯣꯏꯁꯦ꯫ ꯑꯩꯅ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯃꯠꯇ ꯇꯝꯗꯦꯕ꯫ ꯑꯩꯅ ꯆꯤꯟ ꯈꯨꯝꯃꯤ, ꯈꯠꯅꯕ ꯍꯧꯏ, ꯃꯀꯨ ꯃꯅꯦꯝ ꯄꯤꯖꯅꯤꯡꯗꯦ, ꯁꯦꯕꯥ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯅ ꯍꯦꯛꯇ ꯂꯤꯔꯒ ꯊꯅꯝꯗꯣꯏꯅꯤꯗꯣ꯫ ꯃꯤꯅꯁꯨ ꯑꯗꯨꯝ ꯊꯥꯖꯗꯨꯅ ꯂꯩꯍꯧꯗꯣꯏꯕ꯫ ꯏꯃꯥꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯁꯨꯝꯕꯁꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯁꯨꯔꯒꯦꯕ ꯏꯃꯥꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯣꯏ ꯏꯕꯣꯛ, ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦ ꯍꯥ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯤꯡꯕꯗ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ ꯍꯥ? ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯁꯤ ꯏꯆꯥꯅ ꯂꯧꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯥꯎꯈ꯭ꯔꯕ ꯅꯪꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕ ꯂꯩꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯀꯣ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯐꯩꯌꯦꯅ ꯈꯜꯂꯤ꯫ ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯦ꯫ ꯑꯍꯜ ꯂꯃꯟꯗ ꯅꯆꯤꯟ ꯈꯨꯝꯅꯨꯆꯣ ꯍꯥꯏꯗꯅ ꯅꯄꯥꯝꯗꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯣ? ꯅꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪꯂꯒ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤ ꯍꯥꯏꯕꯗꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯅꯀꯨ ꯅꯅꯦꯝ ꯑꯣꯠꯄ, ꯃꯤ ꯄꯤꯖꯅꯤꯡꯗꯕ, ꯁꯦꯕꯥ ꯇꯧꯅꯤꯡꯗꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯣ? ꯅꯪ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯅꯪꯅ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯨꯅꯤ? ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯍꯨꯟꯅꯔꯕꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗೋ ꯅꯪ ꯍꯦꯛ ꯀꯥꯎꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯒꯤ ꯅꯤꯡꯁꯤꯡꯉꯨꯀꯣ꯫ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯣꯏ ꯍꯥꯏꯗꯅ ꯁꯥꯎꯗꯕꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯅꯄꯥꯝꯗ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯑꯩꯕꯨ ꯁꯥꯎꯅꯕ ꯌꯥꯝ ꯁꯤꯜꯂꯛꯀꯅꯨ꯫ ꯏꯆꯥ ꯅꯨꯄꯥꯗꯁꯨ ꯅꯪꯅ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯅꯕ ꯇꯧꯔꯤꯕꯗꯣ ꯃꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯏꯆꯥꯅ ꯑꯄꯪꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗꯕꯒꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯑꯄꯪꯕꯤꯅꯤ, ꯀꯩꯁꯨ ꯈꯪꯂꯔꯣꯏ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯪꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯡ ꯎꯕ ꯖꯥꯠꯅꯤ꯫ ꯀꯥꯟꯅꯔꯣꯏꯗꯕꯗꯅꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨ꯫ ꯅꯪꯅ ꯉꯝꯂꯦ ꯑꯩꯕꯨ ꯑꯣꯠꯂꯨ, ꯑꯩꯅ ꯉꯝꯂꯦ ꯅꯪꯕꯨ ꯑꯣꯠꯀꯅꯤ꯫ ꯑꯉꯝ ꯇꯥꯟꯅꯔꯕꯗꯤ ꯅꯪꯅ ꯀꯩꯁꯨ ꯍꯦꯟꯗꯧꯕ ꯅꯠꯇꯦ꯫ ꯑꯍꯜ ꯑꯣꯏꯔꯦ, ꯀꯩꯁꯨ ꯉꯝꯂꯣꯏꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯪ ꯑꯃ ꯐꯨꯊꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ꯫ ꯑꯍꯥꯌꯣ, ꯉꯝꯃꯅꯤꯍꯦ! ꯁꯕꯥꯟ ꯃꯇꯥꯗꯨꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ꯫ ꯍꯣ, ꯋꯥꯗꯣ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯈꯔꯁꯨ ꯈꯜꯂꯒ ꯉꯥꯡꯕꯤꯌꯣ꯫ ꯑꯩꯒ ꯏꯃꯥꯒ ꯌꯦꯡꯅꯕꯗ ꯀꯅꯥꯅ ꯐꯨꯕ ꯉꯝꯅꯤ ꯍꯥꯏꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯛ ꯌꯥꯝ ꯑꯣꯏꯔꯗꯨ ꯐꯥꯎꯕ ꯅꯥꯄꯜꯗꯤ ꯇꯣꯛꯇꯦꯅꯦ꯫ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯃꯆꯥ ꯃꯃꯧꯗ ꯀꯔꯝꯕ ꯋꯥ ꯍꯥꯏꯅꯤ, ꯀꯃꯥꯏꯅ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯍꯥꯏꯅꯤꯡꯉꯤ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨ ꯉꯥꯛꯇꯅꯤꯀꯣ꯫ ꯃꯁꯤꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯃꯥꯕꯨ ꯎꯁꯤꯠꯄꯨ ꯎꯁꯤꯠꯇꯕ ꯍꯥꯏꯗꯨꯗꯤ
Imagi na ong na tawdudabu karamba mong naseba tawning no. Ay oirambagi phabani. Mau ani ahum ka suramlabadi ba na nasamdo phoibibada amata yawraroi. Naru ikok-koktana piru pirang kumdana yumdagi mapal thokpa phawba ngamda laini haibase khangdri. Ngasi phawda aidi imada thaksi khasi kaijadri. Nongmata imagi samphoidana phudana tawbasu natti. Aduga imana laikai tamlamliba wadudi. Aini imada yam otpiba. Yumdaga leiba ngamloidabagi maongda naibadu mangaireba. Mida liramliba wadisi. Imangda hairamboyu. Aina kari tawba ngami haibado takadawni. Migi machindagi taboibanina thoina khanjindabani. Imana ibu mimangdi yolaga karibu kanaba phange haibanida. Yolabadi sinaba yonba yadro. Aigondadi imana hinjinba ngamni dudi khallunu. Aisu aina tawba ngamba yamna lei. Imana tawrokpadugi makha yamna poli. Mau phate na laikai satchatna pau koitam tawgadabagi sarukudi. Isadi hekta hayu. Mingondagi pauthang oina tabaga isaga mai onsilaga hainabaduga yamna khenabani. Mamongna yaydana nganglibu wangangduda sakhidi. Mangondagi mamongna henkibu tare khanduna masu ngamnaba hekta khummi. Oh nasana tawbadugi naralne aina tawribado. Haujikta wakhal tabi sadana paukta kapiba sabiranu tajaningdre. Aina nangonda kayarakno ha ngang jai tawribado. Nangbu nongmata aina ngangliba mayamdubu tasinbro laubra haibanida. Nasada haibaduna oiraroi khanbadagi aina laikai doin hairibasi. Midagi tarabadi kharasu wakhal taba yaidana khanbagi. Nanggubi apagbi kok yaudami nupi nati aidi. Oh yam singbi kok wangbi oibagiro. Imana kai satchatana aigi maramda pau tambirurido. Imamu pangmamidi aidi punsida amokta phawba thengnajadri. Yumsidi hek lakpadagi aisia imana yonduida tawraga leibani. Haujiksu yolu nongma sitkibada imada kari dasa tai haibado yengba tari. Kari dasa tadoriba ha nangbu kayam nasak na taw phajaba nupino. Naral haira leite nasak haira haijindana thire. Aduga sitni kaisu haijaba saine ahayo amuktabu pina nokini ay. Aduba haini haidana hairiba nangni na ngakreni aidi. Nang thorak liduga nasak tuga sanabu wakrasu haibata muni bema. Mau nangbu kanai nupa na pamdana haujikbu mu lawbidoinoni. Nangdi nayum amuk paningdana leirami oire dahan khaya ha. Nahan kay haidokpa ngamdabado ngasidi nachildagi panleita haidok ledana. Nangdi aykoi imungse mimangda chope kaiba nanghandoi silibo oire ko. Adugumba thabakto hek torokpada hingna mai tharaga hatawni khangu. Napunsido ingna signa nungaina leiba pamlabadi aina haibu wada thabat kakpagi hainabido tarokan. Aise nangi nakha thaba angang nate. Aina nganglibu wase imungsigi amadi nangi khalaga haibani. Masida nangna ka henba thabak taroknabadi aina tarokpa thabakta wa ama phawba ngangba yaroi. Isagi mai khunaba thabaksu tawba yaroi. Nangna yumsida hek lakpadagi isase ingna leiba phangjabani. Thengna hanjilaktana yuga thaklibase nang lawbadagi tawriba ngaktan. Isase yana sum tawrama nate nangni isase pungage manghalabani. Kariya nasasi waina manghanbani kaina. Pakhang oiningaidagi thaklaba yuse ai laklaga thakbani kaina iran hita sibinu. Nasasibu kayam phaba nupano. Nupi amta uba yadaba nisada ngawba nasasibu yam phabagi moongda thagatpadudi tawbirakanu. Nasase aina matik magul chap chana khangi. Ai oirambagi nasase mayum panba khangbani. Atai nupina nachada lerakpa kaidudi namangda phangmanguranu khanunu. Asuk yamna phataba nasase ai thengnabadagi semdokpidana aphaba lambida pubirakliba aibu phatte kaina haijabusu saine. Hanubina ngasi aina nasamdu phoidatlaga mai thaniko. Nasida nei kiendo wa yamna haibra haibabu soiroi. Hari kaya na ngamliba nupino. Nangi sidi ai hekta phungna singnabagi wani ne ha. Aduk yamna taw ngambi nangse isa sina purakliba imauni haidana ainadi luna sana khaluri siga. Nangnadi aise isamsi phoiraga mai thagi phawba hairabani ne ha. Phai ngasidi sang yengnaba taridana. Nangna kaisu leita ngang saklaga aina tumin tadum leigadaba nati. Jinna sum ngangnabase wara male. Nang adunadi kutnamu khatnaba taridana. Aduk yam istaba. Manimda kari karamba thawgolon utkani khangdaba nang ngasidi parama tabiba taridana. Aina sum tadun leibasida nang yam henjilakadore. Aduna igul sapchana khanganba tari. Imana wazaw khra nganglaga hekta ngamlani kaina khalliro. Aisu imase amtang para tambigi khanba kuirabani. Kari nanggumminasu imu para tambigi kaina nakhazaido on thawaibra nang ha.
ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯦꯗ ꯑꯩꯅ ꯀꯥ ꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯍꯦꯛꯇ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯄꯨꯁꯤꯜꯂꯒ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯋꯥꯗꯨ ꯌꯧꯅꯔꯛꯀꯗꯧꯔꯦ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯦ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯂꯧꯗꯦ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯃꯤ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯅꯤꯗꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯍꯣꯏꯗꯅꯔꯛꯂꯝꯃꯤ ꯅꯪꯅ ꯉꯝꯕ ꯌꯥꯕ꯭ꯔꯥ ꯑꯍꯜꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯕꯅꯤ ꯃꯅꯦꯝꯅ ꯃꯁꯝ ꯀꯟꯅ ꯐꯣꯏꯔꯛꯄꯗꯨꯗ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯃꯅꯦꯝꯗ ꯑꯃꯨꯛ ꯃꯥꯅ ꯃꯁꯝ ꯐꯣꯏꯔꯝꯃꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯌꯥꯝꯅ ꯐꯠꯇꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯣꯏꯗꯠꯂꯤ ꯑꯁ ꯀꯞꯗꯧꯏ ꯍꯧꯈꯣꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯉꯥꯡꯕꯗꯣ ꯌꯥꯗꯦꯕ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯃꯅꯤ ꯃꯃꯧꯅ ꯃꯁꯝ ꯐꯣꯏꯕꯤꯈꯤꯕꯗꯨꯗ ꯁꯥꯈꯤꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯜꯂꯒ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯅꯦꯝꯗꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯒꯦ ꯍꯥ ꯏꯃꯥꯅ ꯑꯩꯒꯤ ꯁꯝ ꯃꯌꯥꯝ ꯑꯃ ꯐꯣꯏꯕꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥꯒꯤ ꯈꯖꯤꯛ ꯈꯛꯇꯪ ꯐꯣꯏꯕꯗꯨꯗꯤ ꯅꯔꯨ ꯀꯣꯛꯈꯩ ꯐꯣꯏꯕꯁꯤ ꯃꯉꯥꯏꯔꯦꯕ ꯍꯥ ꯅꯪꯒꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯅ ꯑꯍꯜ ꯈꯪꯂꯦꯗꯅ ꯃꯅꯦꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯅꯁꯝ ꯐꯣꯏꯕꯗꯨꯗꯤ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯅ ꯑꯗꯨꯛ ꯇꯧꯕꯅꯤ ꯅꯪꯒꯤꯁꯤꯗꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯅꯁꯝ ꯀꯌꯥꯝ ꯐꯣꯏꯗꯅꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯔꯤꯕꯁꯦ ꯍꯣꯏ ꯏꯃꯥꯅ ꯂꯣꯏꯅ ꯉꯝꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯀꯣ ꯏꯃꯥꯅ ꯄꯥꯝꯕ ꯂꯣꯏꯅ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯇꯧꯔꯨꯕꯗꯨꯒꯤ ꯀꯔꯃꯅꯤ ꯈꯟꯗꯣꯛꯂꯣ ꯅꯃꯧꯅ ꯇꯧꯔꯤꯕꯁꯦ ꯈꯔ ꯋꯥꯠꯂꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗꯤ ꯈꯖꯤꯛꯇꯅꯤ ꯏꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯅꯃꯧꯅ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯏꯃꯥ ꯈꯨ ꯁꯦꯜꯂꯨ ꯅꯃꯧꯕꯨ ꯂꯥꯏꯊꯣꯛꯅ ꯈꯟꯕꯁꯨ ꯇꯧꯕꯤꯅꯨ ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯃꯦꯝꯆꯥꯅꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛꯄꯨ ꯌꯥꯈꯤꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯅꯕ ꯃꯤꯗꯅꯅꯦ ꯄꯨꯛꯁꯤ ꯐꯥꯗꯣꯛꯅ ꯂꯣꯏꯅꯕ ꯉꯝꯃꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯝꯃꯅꯤ ꯃꯇꯥꯒꯨꯝ ꯍꯦꯛ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯣ ꯈꯔ ꯍꯜꯂꯨ ꯈꯔ ꯈꯜꯂꯒ ꯇꯧ ꯅꯣꯡꯃ ꯈꯨꯊꯤꯕꯗꯅꯦ ꯄꯨꯟꯁꯤꯒꯤ ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯗꯅ ꯂꯩꯕꯗꯣ ꯄꯥꯝꯕ꯭ꯔꯥ ꯏꯃꯥꯕꯣ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯦ ꯍꯥ ꯑꯩꯁꯤ ꯅꯈꯥ ꯊꯥꯕ ꯅꯠꯇꯦꯅꯦ ꯏꯈꯥ ꯊꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄꯅꯤ ꯏꯃꯥ ꯑꯩꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯅꯠꯇꯦ ꯏꯃꯥꯅ ꯉꯥꯡꯅꯕ ꯁꯤꯟꯕꯅꯤ ꯁꯤꯗ ꯀꯩꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕꯁꯦ ꯃꯔꯝ ꯆꯥꯕꯒꯤꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯁꯣꯟꯖꯨ ꯃꯟꯖꯨꯅꯕꯤ ꯅꯨꯄꯤꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯑꯗꯨꯃꯗꯤ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯜꯂꯨꯔꯅꯨ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯨ ꯑꯩꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯣ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯐꯪꯂꯣꯏꯗꯕ ꯄꯣꯠꯇ ꯀꯩꯗꯧꯅꯨꯡꯗ ꯃꯤꯇꯥꯒꯦ ꯈꯟꯕꯤꯔꯨꯅꯨ ꯆꯥꯅꯤꯡꯃꯜꯂꯁꯨ ꯂꯦꯛꯂꯒ ꯇꯣꯛꯏ ꯍꯥꯏꯗꯣ ꯈꯪꯖꯤꯟꯕꯤꯌꯨ ꯅꯪꯒꯤꯗꯨ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯗꯨꯔꯥ ꯍꯥ ꯑꯩꯁꯤ ꯅꯪꯒꯨꯝꯕꯤꯅ ꯄꯥꯎꯇꯥꯛ ꯄꯤꯕꯗ ꯂꯧꯒꯗꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯒꯤꯁꯤ ꯏꯃꯥꯗ ꯄꯥꯎꯇꯥꯛ ꯄꯤꯖꯕ ꯅꯠꯇꯦ ꯏꯃꯥꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯎꯠꯆꯕꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥ ꯑꯣꯏꯅ ꯀꯞꯂꯒ ꯂꯩꯅꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯔꯕꯅꯤ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯋꯥ ꯉꯥꯡꯕꯗ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯛ ꯉꯥꯡꯕꯗꯣ ꯉꯁꯤꯗꯒꯤ ꯇꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯨ ꯑꯩꯕꯨ ꯂꯩꯀꯥꯏꯗ ꯐꯠꯇꯕꯤ ꯃꯧꯅꯤ ꯍꯥꯏꯗꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯂꯕꯅꯤꯅ ꯐꯠꯇꯕꯤ ꯑꯣꯟꯕ ꯍꯧꯔꯗꯧꯅꯤ ꯍꯧꯖꯤꯛ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯐꯔꯝꯕꯅꯤ ꯌꯨꯝꯁꯤ ꯂꯥꯛꯄꯗꯒꯤ ꯐꯠꯇꯕꯤꯅꯦꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯅ ꯀꯌꯥꯝ ꯑꯣꯠꯀꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯅꯃꯤꯠꯇꯣ ꯄꯦꯟꯅ ꯌꯦꯡꯕꯤꯔꯣ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯇꯥꯔꯦ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯍꯜꯒꯤ ꯂꯣꯟꯆꯠ ꯆꯠꯇꯕ ꯅꯃꯧꯕꯨ ꯌꯣꯟꯕ ꯑꯅꯤꯗꯨꯅ ꯈꯠꯅꯔꯤꯉꯩꯗ ꯇꯣꯃꯥꯜꯁꯨ ꯍꯜꯂꯛꯂꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏ ꯑꯅꯤꯁꯦ ꯐꯅ ꯌꯥꯝꯅꯁꯨ ꯉꯥꯡꯆꯩꯕ ꯀꯩꯁꯨ ꯍꯟꯗꯦꯅꯦ ꯍꯥ ꯅꯣꯏꯕꯨ ꯅꯃꯥꯏꯗ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯅꯣꯏ ꯀꯩꯁꯨ ꯊꯧꯁꯥ ꯋꯥꯁꯥꯗꯦ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯂꯝꯕꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯣꯏꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯣꯏꯕꯨ ꯅꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯒ ꯆꯠꯄꯕꯨ ꯉꯝꯂꯤꯕ꯭ꯔꯣ ꯍꯥ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯆꯩꯀꯣ ꯍꯥꯏꯕꯅꯤ ꯅꯣꯏ ꯁꯤꯕꯨ ꯀꯔꯝꯕ ꯅꯃꯥꯏ ꯄꯥꯟꯕꯒꯦ ꯕꯥꯕꯥ ꯑꯩꯉꯣꯟꯗ ꯈꯛꯇ ꯆꯩꯔꯒ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯗꯧ ꯅꯠꯇꯦ ꯏꯃꯥꯗꯁꯨ ꯈꯔ ꯆꯩꯕꯤꯌꯨ ꯃꯤꯆꯪ ꯆꯪꯅꯕꯗꯨꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯏꯃꯥꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯅ ꯀꯩꯁꯨ ꯎꯁꯤꯟꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯄꯥꯕꯅ ꯆꯩꯔꯤꯕꯁꯦ ꯅꯣꯏꯒꯤꯗ ꯈꯛꯇ ꯃꯤꯆꯪ ꯆꯪꯂꯒ ꯉꯥꯡꯕꯗꯨꯗꯤ ꯑꯩꯅꯁꯨ ꯅꯋꯥ ꯂꯧꯕꯤꯗꯦ ꯆꯩꯒꯦ ꯍꯥꯏꯔꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯆꯩꯕꯤꯌꯨ
Sayroi haraga namta sayranu. Kai kanadoi amadana ama hai amadana ama say tawraga. Aisu khangda wan. Imana marol ama otpani. Babana marol ama otpani. Noi ni sang na otlabani na ise. Yumsida laiba ngamdrabani. Adubu nupina mapamda halaga laibado. Mina kaisu phajana ngangnadi haidana ai. Tumina khangzalaga lairabagi wan. Atai mawa moiramlabadi na khangma ngamdadana mapamda sakrani. Ai oirambagi asum khangduna laibani. Khangma ngamdrabadi laikai lairi. Ima ipa lairi moida taklaga WhatsApp sabi mangangnaraga loire haidana khandoklaga lairabani. Asuk yamna pukjel pikpa ahalse. Aidi amukta thengnajarakri. Ahal ama oirabadi phajaba wahai wata haidana masa mamaubu warak watemdana tawdawni. Adudi nati kamaina otlaga kamdawna tangthokpa yai haidana kok thadaraga lairabanina thabak sudawdo sujredana. Aina yumsigi minaidawna amaso masu loina nangnaba siengan tawraga laire. Karino ni ima oibema nangna nganglibu wahai wata ha Khardi hemaliko ahal lamana karisu takpi tambiraktabagi moongdo tarokan. Aina kanagi misang sanglaga nganglagi ha aina nganglibase amasu duwaina phanabani. Nabuk fattabagi haunabi kadai dagi nuwa mayamang pusilaga ngangbado taw. Ahal lamanda taksi kasi yaudama tawdo. Napamda han taroklabasu mafamsidadi tawba yad. Nangna khara hanfam thokpat. Nong hek nganbadagi kanada khanaba hausigi haidana wakhal thadaraga lairabadina afaba amata khanba ngamdre nang. Hera baba wagi wa sumna ngangbiyo. Mathong maram khangdaba mani suk lai lainadaba mayam busilaga ai beirang sinabu hotnaribado ai su loina khangi. Madu oithoktabu wan. Oithok loidaba su oithok loidaba. Baba ga ima ga naibu yumsi leihaningdi haibasu ai loina khangi. Leihaningdi khangbagini ai ni yumsi lairibasi haujik phawba. Hoi bema yare nata tawbiranu swaida ko asum sadana ngangmiranu nasaktu yengningdre sangmikro. Moi baba sibu haunaribra yengo ba. Namau hinjabisina aini subject loina phoidatre. Samga atta yaudre soida taribi sam mayamse aini ngaktani yengo. Aina han haijadro masigi nupise mabuk chel kaya sengba nupi mande khara thuna ta thoknaba tawsi haidana. Haujikti kari sar aingon onsindan saredana se. Nasa nupasina kadaidagi bu sangsilaga laururibano khangdeba. Asuk yamna phattabi nupisibo. Aigi moni haidana puraklibasi mase ai khaluraga nacha nupase kem sauningni ko ai. Suk yamna pangbasibu karino khangdeba. Nupidu leitrabadi aina ama thiraga homiraga suloire. Mana purakliba nupise masana pamba nupi oiramdau mandre. Nupisine isada namlei laisilakpadu mali. Moi babasu amukta khalaga yengoba aina haibase sumdabra haibanida. Isana pamjana laurakpa nupi oiramlabadi asuk yamna phatribase kaisu tawramoi. Isase mapa mama ikhoibudi yam nungsibani. Isana ikhoigi phatanaba kaisu tawroiba. Isadi wakhal lausing leibani. Mana sigumu thabakse kaisu tawroi. Nupise nupa phangdabagi amaiba tanaraga isase phabiribra isu khangma natteda. Kana khangba lamina lakpa nupa amada namlei laisilaga loire gaina khalaga isase pharambraso khangma natte kananasu. Isana ikaidana aikhoida haidokta boirambasu khangma nattedo. Thajaba yaba natte haujik matamni nupise aidi ikida kijaida. Moina tawba ngamdaba amata leitabani. Moina bu paungkhraba nupase upai ama natraga ama tawraga dom laisinba ngambani. Manemna nganglibadu tabada memsadi masada tumin taduna laisinba ngamdri. Aduna masu sauri tawduna masin khummi. Imasu nupa phabagi thabakse khara tawbirakpro yam khanglibasibo. Aibu yamna thajadabagi moongda ngangbiribudubu imabu namit mangna ubihawbro. Aina tawki hariba mayamdubo. Ima dongna aidi tawjarakti nupa phaba kaidudi masak thibu nupi khaktana tawdawni. Imadi nupa phabagi thabakse yam tawrakpanina nupa phabagi matangda yamna haithoi singthoiramgani. Babase imana pharaga leirakpadum oiramgani. Imana tarakpado aichu tarungani khanbaini. Imana hairi ngangni mayamdo. Saki mathaba geiraga. Hari. Ubiredana moi baba. Aina haidro. Masigi nupise mabuksil kaya singde haidana. Aina masiga punsigi leiminani khanbadane isasi pothabam khangdre. Masinji kaya na thiribano. Magi maral mayamdo kupsinba yananaba haidana. Kadai dagino mayam ang butuklaga nganglibasi ubiredana. Aina haidro mase isana pa pharga laisida pasoy oiramgani dana. Mana haidok nangthorakliba wasina dom taklabani. Mana kari tawba haibado. Aidi chingnaba koirabani. Matang sadi khandana leirakpagi wani haidana.
ꯑꯗꯨꯕꯨ ꯉꯁꯤꯗꯤꯅꯦ ꯃꯁꯥꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯦꯗꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯅ ꯀꯗꯥꯏꯗ ꯀꯅꯥꯒꯤ ꯅꯨꯄꯥ ꯐꯥꯕ ꯂꯩꯔꯒꯦ ꯍꯥ ꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯣ ꯈꯔꯁꯨ ꯂꯦꯞꯄꯤꯌꯨꯗ ꯏꯃꯥ ꯑꯩꯅ ꯁꯥꯎꯕꯒꯤ ꯄꯥꯟꯈꯩ ꯂꯥꯟꯈ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯊꯅꯝꯕ ꯉꯝꯕ ꯃꯦꯝꯆꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯧꯔꯣꯏ ꯃꯤꯅ ꯇꯨꯡꯗ ꯉꯥꯡꯅꯒꯗꯧ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯏꯔꯥꯡ ꯁꯤꯕꯤꯒꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤꯗꯣ ꯃꯤꯅ ꯐꯠꯇꯅ ꯇꯧꯔꯦ ꯍꯥꯏꯗꯅꯅꯦ ꯑꯩꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯖꯥꯎ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝꯗꯒꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯜ ꯈꯣꯝꯖꯤꯟꯕꯒꯤ ꯊꯕꯛꯇꯨ ꯇꯧꯔꯝꯃꯤ ꯏꯅꯦ ꯉꯁꯤꯗꯤ ꯄꯤꯔꯣ ꯀꯨꯏꯔꯦ ꯏꯅꯦꯅ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯗꯤ ꯁꯦꯜ ꯊꯥꯗꯕ ꯉꯝꯃꯔꯣꯏꯕꯣ ꯏꯅꯦꯗ ꯑꯩꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯅ ꯏꯅꯦꯅ ꯍꯥꯏꯃꯟꯕꯗꯨꯒꯤ ꯁꯦꯜꯗꯣ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯇꯝ ꯆꯥꯅ ꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯟꯗꯣꯏ ꯁꯤꯀꯤ ꯐꯥꯎ ꯄꯤꯗ꯭ꯔꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯩꯁꯨ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯗꯤ ꯇꯧꯔꯤꯗꯅ ꯑꯗꯨꯕꯨ ꯏꯅꯦꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯨꯝ ꯃꯥꯜꯂꯦꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯊꯥꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡꯅ ꯑꯃ ꯍꯥꯏ ꯅꯍꯥꯟꯅ ꯑꯃ ꯈꯨꯝ ꯏꯅꯦꯒꯤ ꯆꯤꯟꯁꯤꯕꯨ ꯀꯔꯤ ꯄꯣꯠ ꯌꯣꯟꯕꯤꯒꯤ ꯍꯧꯅꯕꯤ ꯉꯝꯅꯕ ꯈꯨꯝꯕꯗ ꯑꯀꯤꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯏꯅꯦꯅ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯅꯣ ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯏꯪꯅ ꯇꯞꯅ ꯁꯨꯝ ꯋꯥ ꯍꯥꯏꯕꯁꯤꯗ ꯌꯥꯔꯅꯤꯅ ꯊꯑꯣꯏꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯏꯅꯦꯒꯤꯁꯦ ꯇꯣꯟꯖꯥꯎ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨꯅꯦ ꯏꯅꯦꯁꯨ ꯅꯪꯒꯤ ꯁꯦꯜꯗꯨ ꯄꯤꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠꯁꯤ ꯁꯤꯠꯇꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯏꯆꯥ ꯏꯃꯧ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯄꯤꯛꯄ ꯏꯁꯨꯗꯨꯒ ꯑꯩꯒ ꯈꯛꯇꯪ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯏꯁꯨꯗꯨꯁꯨ ꯁꯦꯜ ꯇꯥꯟꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯁꯣꯟꯕꯤ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯈꯔ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯏꯕꯨꯡꯉꯣꯒꯤ ꯁꯦꯜꯗꯣ ꯏꯅꯦꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯈꯣ ꯑꯗꯨꯒ ꯈꯔ ꯄꯤꯔꯛꯂꯒꯦ ꯏꯔꯥ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯅꯦꯗ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯨ ꯏꯅꯦꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯥꯕꯤꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯗ ꯇꯥꯔꯒ ꯑꯃꯗ ꯑꯣꯏꯅ ꯐꯥꯎꯗꯣꯛꯂꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯗꯕ ꯊꯧꯑꯣꯡꯁꯤꯕꯨ ꯀꯔꯤ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯕ ꯃꯇꯝꯗꯤ ꯉꯥꯏꯔꯤꯗꯅ ꯏꯅꯦꯅ ꯉꯝꯗꯧ ꯃꯇꯝ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯥꯏꯍꯜꯂꯦ ꯑꯗꯨꯒ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯅꯦꯗ ꯉꯁꯤ ꯍꯌꯦꯡꯁꯤ ꯍꯦꯛꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯠ ꯍꯦꯛꯇ ꯅꯝꯕꯗꯤ ꯇꯧꯗꯦꯗꯅ ꯑꯩꯁꯨ ꯊꯥ 4-5 ꯁꯨꯔꯕꯅꯤ ꯏꯅꯦꯅ ꯑꯣꯠꯂꯩ ꯄꯥꯔꯩ ꯇꯧꯔꯒ ꯂꯩꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯅ ꯀꯟꯅ ꯍꯥꯏꯖꯤꯟꯗꯕ ꯑꯗꯨꯕꯨ ꯏꯅꯦꯒꯤꯁꯤꯗꯤ ꯀꯥ ꯑꯃ ꯁꯨꯝ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯀꯅꯥꯗ ꯌꯥꯒꯦ ꯏꯅꯦꯅ ꯇꯧꯔꯤꯕꯗꯤ ꯑꯩ ꯑꯣꯏꯕꯒꯤ ꯌꯥꯕꯅꯤ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯅꯤ ꯇꯣꯟꯖꯥꯎ ꯃꯗꯨ ꯄꯨꯝꯕ ꯏꯅꯦꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯑꯁꯨꯝꯅ ꯑꯇꯩꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯍꯥꯏꯕꯁꯤꯁꯨ ꯂꯩꯇꯕꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯅꯪꯒꯤ ꯁꯦꯜꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯄꯤꯗꯧꯔꯤꯅꯣꯕ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯉꯥꯏꯌꯣ ꯑꯩꯁꯨ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ ꯀꯔꯤꯅꯣꯅꯦ ꯏꯅꯦꯅ ꯑꯣꯏꯅ ꯁꯥꯎꯒꯠꯄꯤꯔꯤꯗꯨꯕꯣ ꯑꯩꯅ ꯁꯥꯎꯒꯗꯧꯕ ꯃꯇꯥꯡꯅꯤ ꯏꯅꯦꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯉꯣ ꯍꯥꯏꯕꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯅꯕ꯭ꯔꯣꯏꯅꯦ 이니기 모옹시디 아이디 누옥부녹 닝니데 떠리시 미나 하이나보다 얌성크레다 또미데 셀 비르누 마니 헤는 싸우그니 하이보다 아이나디 까나 레이자데 레이카이니 칸다나 눅시 하이드나 비비라가 이니 노이 논실라가 짜게 떠리니 이네 아도기 논짜뚜다디 야리고 뚱다수 이니기 미 레이로이 아도가 셀수 팡 아도기 암나빨 떠거누 아이시 톤자우 아이는 떠우방 암노이드바 타박 아마트 레이티 이니부 미망다 콩고이나부 숭암 아두부 아이 마두 파우디 떠우 픽리바 앙앙두기 칼라가 파나 사우닝바 레이라부수 카식투나 아이 레이바니 아두부 ngasi 이니나 ngangliba hainibu wangangsina aibu sawu phathabagi pankaidu lankhre aduna inigi potphamna yauri potse aigi sel duga mamal chanaba khara khallaga bujabata asi haiduna tombina yoliba phi maraktudagi khara khara tangba amani khallaga puduna thoklai tombidi tonjau na pukhriba phi du yenglaga kana lauhauri adubu tonjau kari sithoina tasilujri mana thoklakpada memsaga muk thengnaram haima ta tonjau kadom chatpirubano uda koireda imja nang oire sida sel kumba laklam nangbu kadai chalubano sida na kari thabaki lai thabak ama sum chalubani jak lamina kainoma chaba yabam sage na sanglakpan law law ai lege nangi saningbada unadabasu yam kui nangbu karam karam pali nungairiba tada yana yana ba panglei mariri haibadu ado tahada hoksik phawba nupi thijibra yamna su honglami hana dongna chamot chamot leibudusu tawramdri bem masini ni punsi haibasi tamba ngammanati
ngasi kari oini hayengna kari oini haibado nang hek thadokpirambadagi aisu mi oidaba yade khanduna asigi pibamse yaunaba wana hotnarakpani nupisu thidri thisu thiningdreda hausit imanabudi aina pama nupi ama hekta puro haiba adubo aidi handak mupok sigi oinadi yum palaroi haida lepkraba nang namu inakta leidobusu nate aduna lemhauriba punsi matekse asumna sum loikrasano haidana khali karibu kanaru nangna hundokpiramlaba punsise asa yaudraba mapang kainaraba huiga pangkhaknido tada ai matamduda tadabudi yamna nungsijakibani adubo aina tadada itattatana haikiba mayamdo tadana tabiramlabadi hausik ibani nungaina lerambasi ai tadana asumna oirakani khanglabadi ai atokpada kaisu yum palam tadana matamduda wakibaduki mahai aina hausik leifam khangda wana punsi lelibasi tadagi mafamda langsakhiba irangdugi mahai aina phanglibasi tada aiba mukta ngakpiyu aigi ngakpifam thoktraba iralse Mimsa nang lani lalibadi aini nupa ama oiraga nangi apamasu phanghandaba aigi irangni matamduda nangna miga manana hingba ngamnaba haidana wa mayam ama haikibani adubu madu pumba aina ngamkini nangsu nangi nungaido mafam thidun leijakibani maduda ai kaisu saudeda nangbu nupa mayumda leibado yam wabrani naniyamna ku nungai pibra nangbu napuroibanadi nangbu luna tawbibra nakhoi wakhalde sanaba natro chanaramani khalida nangnasu yam pamjakiba nupada leibanina kadaidagi nungaibanu tada ikuiniyamnasu aiba yumduda leihaningdi duhongbadi kuitri adubu ipuroibasu phai haibadi yaroi mama mapana ado kyam aingonda otlibado nongmata wahai machet amata haidi magi leifam chafam thokpa adum mana thokpa tawraga lei taton zawda leijaramnabadi ai asi yaunasu kaisu wajaramloidabani karino ne harisibo nangi nupadubu nisa pasaga sisinabro yaw ngausinabro tada haibadabu ikaizaida pakhang oiringaidagi adum sisinareda aina magi maramda yam ka hena thisiluchi yum palaba matung khanglakpan magi mapa mamadasu adum pharamdau madubani adubu sadagi hena sathiba alngakta oiram Memsana mapiga ororo taba makai wari libaduda tonjausu yamna nungai jaramde memsadi awon on sabi tonjau na khar nungai rakpasida magi manakta amuk lainingbagi wangangni mana ngasai degi nganglibadu tonjaudi memsana khalibadu lamsinba ngamlamde manadi memsabu yamna nungsikiba oibanina memsana khajiktang wari haibada mani hena wazai yarisi khalura adugumba waba mayamdu nangnabu yabirabadi aigi hausi nangbu aigi yumda puduna chatlabasu ngamgani adubu nangna kari khaliba haibadudi khangdri aina haribase aigi oisaba thiduna haiba nate nangbu awafamdagi kanba pamduna haibani masitabu hairakpa ngairambani memsasu haujikti tonjauna mabu mayumda puduna chatpa ngamgani kaina hairakpaduda lila sanaba hauragi khalamni kapningi kapningdi khangdi mina uraga kari khankini haibagi ikaibasu machet amata khandakai leimaiduda ngek phamthaduna phiru phirang khumduna o khongba makai kappabu haurakli khanghaudana tawrakliba maongduda tonjaudi ingaw ngaurammi memsabu thembasu ngamda kari haidino su khangda chak yungna leptuna ngehak leirammi asat awongna sum yengsilakpaduda tonjau ikairaduna asumna leibana kaisu kanaroi khanduna memsabu khudang paiduna singkhani aduga mi khra hangnu mafamda puthoi mafamduda tonjaune memsabu kapadu thembirammi memja kapkon nangna kapasi ubada ai leiba ngamni isi karino nangna pambado hai ai dauke nangna yaroida boirabadi ai kaisu nangbu yumda puroi nangna pamdaba thabak aina amata tawraktre aduga hausisu tawbe hai aina haibada nungaitaba yarbasu adum iseng seng hektai ai semdoke memsa kaplambadu toklaga tonjaudi yenglai tada kaplibasidi tadana haiba yaningdaba yahubagi nate tadana hausik phauba aibu nungsiduna leirambagi thamoisi penmanduna kapsaban tadana aibu lana khanbigan tadana hausik aibu yumda puba ngamni haibirabadi aibu pubiru sarangi leifamduda adumak ai leiraga punsise wani hingadabagi sar nungaina
ꯍꯣꯁꯄꯤꯇꯥꯜꯗ ꯍꯤꯗꯥꯛꯇ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯂꯩꯖꯒꯦ ꯏꯃꯦꯝ ꯏꯀꯨꯒꯤ ꯃꯤꯍꯨꯠ ꯃꯤꯅꯩꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯄꯤꯔꯒ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯒꯦ ꯍꯥꯏꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯆꯠꯂꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯕꯅ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯅꯤꯗꯨ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯟꯖꯥꯎꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯣꯟꯖꯥꯎꯅ ꯃꯦꯝꯆꯥ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯁꯥꯈꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯄꯥꯎ ꯇꯝꯃꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯣ ꯁꯣꯏꯔꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤꯗꯣ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯦꯝꯆꯥꯗꯣ ꯌꯥꯝꯅꯁꯨ ꯀꯞꯈꯤꯕꯅꯤ ꯀꯔꯤ ꯋꯥ ꯍꯥꯏꯅꯕꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯀꯞꯂꯤꯕꯗꯣ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯍꯦꯛꯇ ꯀꯞꯄꯤꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯗꯣ ꯃꯥꯗꯤ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯗꯣꯏ ꯇꯧꯔꯤ ꯑꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯗꯨꯗꯤ ꯈꯠꯅꯕꯗ ꯑꯁꯦꯡꯕ ꯇꯟꯖꯥ ꯂꯧꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯃꯥꯒꯤꯁꯤꯗꯤ ꯁꯣꯏꯔꯣꯏ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯏꯆा ꯅꯨꯄꯥꯁꯤꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯂꯥꯏꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯌꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯒ ꯊꯅꯝꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯈꯪꯗꯕ ꯇꯥꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏꯕ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯕꯨ ꯈꯔ ꯅꯨꯡꯁꯤꯗꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯔꯣꯏ ꯍꯟꯗꯛꯇꯤ ꯑꯩ ꯁꯤꯅꯤꯡꯕ ꯍꯦꯛ ꯌꯥꯎꯏꯗꯀꯣ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦꯗꯅ ꯂꯩꯀꯥꯏ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯥꯈꯤꯗꯤ ꯄꯣꯔꯣꯛ ꯀꯟꯅ ꯁꯣꯜꯂꯤ ꯇꯣꯃꯥꯜꯁꯨ ꯁꯥꯈꯤꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯩꯔꯝꯃꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯁꯨꯃꯥꯡꯗꯨꯗ ꯅꯈꯣꯡ ꯅꯈꯨꯠ ꯊꯤꯟꯗꯅ ꯈꯖꯤꯡ ꯆꯣꯡꯕꯗꯧꯅ ꯆꯣꯡꯂꯤꯕꯗꯨꯕꯨ ꯀꯅꯥ ꯁꯤꯔꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯤꯕꯗꯣ ꯍꯣ ꯅꯃꯧ ꯐꯖꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯅꯆꯥ ꯅꯨꯄꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯑꯩ ꯆꯦꯟꯒꯗꯧꯅꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯅ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯥ ꯑꯣꯏꯅꯅꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯦꯕ ꯁꯦ ꯃꯥ ꯑꯣꯏꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯌꯨ ꯑꯗꯨ ꯆꯨꯝꯂꯕ꯭ꯔꯣ ꯀꯅꯥꯅ ꯇꯝꯂꯛꯄ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯕꯅꯦ ꯆꯨꯝꯂꯕ ꯃꯅꯤꯡꯒꯤ ꯏꯆꯦ ꯇꯥꯃꯣꯅ ꯃꯃꯤꯠ ꯃꯪꯅ ꯎꯍꯧꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯇꯝꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯄꯨ ꯃꯤꯅ ꯈꯪꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯈꯨꯝꯗꯧꯔꯤꯕꯁꯦ ꯑꯩꯅꯦ ꯁꯤꯈꯤꯕꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯦ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒ ꯂꯥꯛꯂꯕꯗꯤ ꯁꯤꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏꯀꯣ ꯃꯄꯥꯝꯗ ꯑꯣꯏꯅ ꯍꯥꯏꯗꯣꯛꯎꯁꯨ ꯍꯥꯏꯌꯨ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯃꯃꯥꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗꯨꯗ ꯊꯧꯕꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯣ ꯍꯦ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ ꯅꯇꯨ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗꯕ ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯡꯁꯤꯗ ꯀꯨꯏꯅ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯣ ꯅꯇꯨ ꯁꯛꯍꯦꯟꯕꯤꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯁꯦꯟꯅꯕ ꯉꯝꯗꯕ ꯅꯪꯗꯤꯅꯦ ꯆꯥꯛꯆꯥꯝ ꯑꯃ ꯆꯥꯔꯒ ꯒꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯃꯤꯅ ꯁꯥꯈꯤꯒꯤ ꯃꯃꯧꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯤꯡ ꯄꯟ ꯅꯣꯛꯅꯗꯧ ꯃꯌꯥꯝꯗꯣ ꯊꯧꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯗꯤ ꯃꯦꯝꯆꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯖꯥꯎꯒꯤ ꯃꯃꯥꯗꯨ ꯁꯥꯎꯕꯅ ꯃꯅꯥ パイꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯃꯧ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯀꯟꯅ ꯆꯩꯔꯝꯃꯤ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯧ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ ꯃꯧ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯦ ꯐꯖꯔꯦꯗꯅ ꯏꯃꯥꯏꯁꯤꯡ ꯅꯣꯟꯈꯠꯇꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯏꯆꯥ ꯍꯥꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯏꯌꯦꯗꯣ ꯏꯐꯝꯗ ꯊꯣꯛꯂꯔꯦ ꯅꯪꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗ ꯀꯂꯛꯇꯨꯅ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯈꯔ ꯍꯥꯏꯌꯨ ꯃꯁꯛ ꯑꯁꯦ ꯌꯦꯡꯅꯤꯡꯗꯦ ꯑꯑꯣꯟ ꯆꯥꯕꯤ ꯅꯨꯃꯤꯠ ꯂꯩꯅꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯅ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯏꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯏꯃꯥꯗ ꯍꯥꯏꯒꯅꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯦ ꯂꯩꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯒꯅ ꯏꯃꯥ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯅꯪꯒ ꯅꯨꯄꯤꯁꯤꯒꯅꯦ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯇꯣꯟꯖꯥꯎꯗꯨ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕꯤ ꯃꯦꯝꯆꯥꯁꯨ ꯃꯥꯅ ꯈꯜꯂꯝꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ
ꯑꯗꯨꯅ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯇꯥ ꯇꯣꯟꯖꯥꯎ ꯑꯩꯕꯨ ꯉꯥꯛꯄꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯑꯩꯗ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯁꯨ ꯑꯩꯒꯤ ꯀꯥꯟꯅꯗꯧꯕ ꯅꯨꯡꯉꯥꯏꯗꯧꯕ ꯌꯦꯡꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯇꯥ ꯇꯣꯟꯖꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯇꯣꯟꯖꯥꯎꯁꯨ ꯃꯃꯥꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯃꯦꯝꯆꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯏꯀꯥꯏꯔꯗꯨꯅ ꯀꯞꯇꯨꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯖꯥꯎꯁꯨ ꯃꯦꯝꯆꯥꯕꯨ ꯈꯥꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯦꯝꯆꯥ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯄꯥꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯃꯄꯥꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯅꯝꯃ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯕꯨꯡ ꯃꯅꯝꯃ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯦꯝꯆꯥꯗꯨ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯃꯈꯩꯅ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯐꯖꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯁꯥꯈꯤꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯁꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯦ? ꯀꯔꯤ ꯈꯜꯂꯒ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯅꯣ? ꯅꯪꯅ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯅ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕ꯭ꯔꯣ? ꯃꯦꯝꯆꯥ ꯁꯥꯈꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ, ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯃꯧ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯁꯥꯈꯤꯅ ꯃꯦꯝꯆꯥꯕꯨ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯂꯣꯡꯅ ꯇꯥꯏ꯫ ꯃꯀꯨꯒ ꯃꯄꯨꯔꯣꯏꯕꯒꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯌꯨꯝꯁꯤꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯈꯔ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯕꯦꯝꯃ ꯆꯠ, ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕꯅꯤ꯫ ꯅꯁꯥꯒꯤ ꯅꯀꯣꯡꯗ ꯅꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯍꯛꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯠ, ꯃꯤꯅ ꯎꯗ꯭ꯔꯤ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯝꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯅꯨꯡꯉꯥꯏꯗꯧꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯨꯔꯣ꯫ ꯃꯦꯝꯆꯥ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯦꯝꯆꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝꯗꯨ ꯈꯪꯖꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯕꯗ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯀꯌꯥ ꯍꯥꯏꯅꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯁꯪꯒ ꯇꯧꯕ ꯄꯥꯝꯗꯕꯅ ꯏꯃꯨꯡ ꯑꯃꯠꯇꯅ ꯃꯈꯣꯏꯗ ꯃꯆꯥ ꯄꯤꯌꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯈꯤꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯗꯨꯗꯤ ꯑꯣꯏꯈꯤꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯁꯛꯇꯝꯗꯨ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫